की समर वेकेशन मतम ओइबना चिंगारेलदो स्कूल चत्तना लेबा तारम्मी स्कूल चटलिंगै मतमदो अदुम मसागी थबक अमा चिनखिबना अयाम मतमदी थबक तमाय ओनसिंदुना लेबनी अदुबु ngasidi yumda lengdana leiba haibadu tare luna tinaramba marupsingso masana mara leiraba misak amagum lapthok chakibana madom leiba tarammi tasingna ahongba mi haibado mahak oire mahaksu mage asoiba masana khangbana mathanda khoidau pangsauda sauningbana thabak amatta pukning changba ngamsilaktre khallanu haiba sungamda sum ongduna famlaga leirambado hogot ke tawi adobu makoktu yamna ngaurakpana tuge tawrai leklai su thawa inkhang loisinduna leirambani chingaren na hogot khibado ui adobu masu tuge tawduna sofa da makhutna ngaklibado ubada chensilai dada kedawrage tapnam ta fange koksi khangangaurai Mamong da kon khasi kan khibado tabana Indira so hathu hathu thorai Haima kaidawre nako ngaure iro phamu phamu iren zan amuta phamu se imane awang lomgi nurse to kawraga BP mukti ngange yam ngawrobada hospital chasira yani ngahak sum phamge hanaksi koksi irum lumbam tawri isin khasi ta thakki mama su nurse kawroni haina thokre Liklai su chakum de ising lauruna bachanki mapa sungang naribado taraduna thorai Tomalna Kedawre ni pamacha nasanu ngai tabro hospital phauda yorusiro ngaktang yengkige baba Liklai ni ising glass to piduna thai ngaya ki matung nurse nu pidu so laktuna BP onbi na ba sem sa to na yengi dadagi se BP khra high oye 170 by 100 lay Doctor ama yeng thokpana phani ngak tang pothabiro adoga doctor tanabiu Indirana tawni ne thabak satli ne na haksang sajeldi no mata tawdre napa na sa sap mana dawri Tomalna Mama hairang ngei yuranga kan chai chani ko nang ibema horen yin thoge aigi yengba doctor duda nupi angang gi cha thakna ba khita pibi ko bema isa lak pibe yam nungai re ma bok thin ge lao Si haiduna thokminakre Tomalna machada onsilli Ibungo karim ta khanu se patha horeni bungo doctor do ipaga chatluga yengurasi sijada nungti phambani nungthinduso potharo bema changminaro hoi pamu ani do ka da changminai liklaina dada wakhalyan khanbiranu baba so BP leibagi sumlak libo oirini hereditary oibagi Chingarel ngang libado khumde tumina adum ka changlaga phamungde hipthai Miyoi bana fana lairare ina khulle hairabasu aikhoini hingliba punsi mahing chari bahar yauraba chinja mayama sina adumak laina layong lakpa haibasi mahusani Masibu ngang thoknaba hakchang phana sajel tawduna isagi humang tahanduna matam chana tumba matam chana chaba asumna tawduna ngakthokpa yaribani thabak ne yadabana sajel matam leire office ta matam ayambana phamba imungda matam ayambana hippa asinasu laina lakpagi maram ama ohelli ngasidi mihenba mama na haimanbagi chamna mama machado sayon bihoida laklammi Ngasidi Mede oibana lembi susuti ni haina thabak chatlamde Sumangda magi gari do chamduna leirambani Geta gari ama kham kibagi makhol tabana tawriba mathaudu haipet leplaga thongalomda yengi Mihenga magi mama ibemaga changak obada nakanda leiba batil duda makut hamduna kawi damihen ba la iro aisu gari chamambani ichege maga su imungda leiramni la o Mana mang thaduna mangonda kakhatli imungda onsinduna kawi Ima je dami hen bala iye da kakapiro phamse ima phambiyo Piyai nu sulembina ichege imaga haikibana machana pamzariba nupido ma oiramlaroi haibadi khalli Thariba phansangduda phammi
ꯃꯆꯦꯒ ꯃꯃꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯃꯥ ꯌꯥꯎꯔꯛꯄꯗꯨꯗ ꯏꯉꯛ ꯇꯤꯡꯉꯛꯏ ꯃꯣꯔꯥ ꯂꯩꯔꯤꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯃꯥꯔꯥ ꯄꯤꯌꯥꯏꯅꯨꯗ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤꯍꯦꯟꯕꯅ ꯃꯥꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯁꯨ ꯆꯠꯅꯤꯡꯉꯦꯅ ꯍꯥꯏꯕ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯂꯤꯕꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯃꯨꯡ ꯑꯃ ꯂꯩꯌꯦꯅ ꯄꯤꯌꯥꯏꯅꯨ ꯁꯥꯌꯣꯟꯕꯤꯗ ꯌꯦꯡꯂꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯃꯁꯛ ꯑꯁꯤꯅꯅꯤꯗꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯥꯁꯨ ꯀꯣꯏꯗꯅꯕ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯆꯍꯤꯗꯤ ꯑꯩꯅ ꯈꯔ ꯍꯜꯂꯅꯤ ꯏꯅꯥꯎ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯕꯨꯡꯉꯣꯅ ꯇꯣꯏꯅ ꯄꯟꯕꯒꯤ ꯑꯩꯁꯨꯅꯦ ꯁꯛꯈꯪꯅꯅꯤꯡꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯁꯥꯌꯣꯟꯕꯤꯒ ꯃꯃꯥꯒꯁꯨ ꯋꯥꯍꯩꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯤꯕ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯀꯥꯏꯗꯦꯗ ꯏꯆꯦ ꯁꯛꯈꯪꯅꯕ ꯌꯥꯏ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯣꯠꯅꯕꯤꯈ꯭ꯔꯦ ꯏꯕꯦꯝꯃ ꯆꯠꯂꯣ ꯆꯥ ꯑꯃꯨꯛꯇ ꯂꯣꯜꯂꯨꯁꯨ ꯆꯠꯂꯣ ꯄꯤꯌꯥꯏꯅꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯈꯥꯎꯗꯣ ꯄꯤꯗꯨꯅ ꯍꯥꯏ ꯁꯦ ꯕꯦꯝꯃ ꯏꯆꯥꯁꯤꯡꯅ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯏꯆꯦꯃ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯔꯤꯅꯣ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯕꯦꯝꯃ ꯁꯤꯁꯨ ꯄꯨꯁꯤꯜꯂꯣ ꯂꯦꯝꯕꯤꯌꯦ ꯅꯪꯁꯨ ꯅꯊꯧꯗꯣ ꯊꯨꯅ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯥ ꯊꯛꯁꯤ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯗꯤ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯏꯁꯨ ꯏꯀꯥꯏ ꯑꯗꯨꯅ ꯍꯥꯊꯨ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯅꯥꯎ ꯏꯕꯦꯝꯃ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯅꯥꯎꯒꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯅꯆꯦꯅ ꯊꯥꯒꯠꯂꯤ ꯅꯆꯦꯁꯨ ꯅꯔꯁꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯦꯟꯁꯟ ꯐꯪꯂꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯈꯜꯂꯒ ꯏꯅꯥꯎꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯆꯦ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯆꯦꯕꯦꯝꯃꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯁꯤꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯏꯄꯨꯔꯣꯏꯕ ꯐꯠꯇꯕꯅ ꯑꯣꯏꯈꯤꯕꯅꯤ ꯁꯤꯗ ꯊꯣꯏꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯉꯣꯟꯗ ꯋꯥꯀꯠꯂꯒ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯅ ꯄꯦꯟꯊꯣꯛꯂꯦ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯃꯤꯅꯗꯤ ꯐꯖꯅ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯦꯗ ꯏꯆꯦ ꯑꯗꯨꯕꯨ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯗꯨꯅ ꯁꯤꯅꯗꯤ ꯌꯥꯔꯤꯕ꯭ꯔꯗꯣ ꯉꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯃꯐꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯗꯨꯅꯤ ꯄꯥꯝꯂꯤꯕ ꯃꯤꯒꯤ ꯆꯤꯟꯗꯤ ꯃꯦꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯅ ꯏꯖꯠ ꯉꯥꯛꯅ ꯆꯠꯂꯕꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯈꯟꯊꯔꯛꯀꯅꯤ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯁꯤꯜꯂꯒꯦ ꯉꯥꯡꯅꯔꯒꯦꯗ ꯂꯩꯔꯕꯅꯤꯗꯣ ꯑꯗꯨꯅ ꯂꯥꯏ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯂꯔꯣꯏꯅ ꯃꯤꯔꯛꯇ ꯂꯩꯖꯔꯔꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯕꯅꯤ ꯃꯤꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯍꯧꯅꯗꯦ ꯐꯅ ꯋꯥꯔꯕꯁꯨ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯩꯀꯥꯏꯅ ꯂꯥꯛꯂꯒ ꯄꯤꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯤ ꯆꯨꯝꯃꯤ ꯏꯆꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯕ ꯃꯤ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯂꯦ ꯊꯥꯏꯅ ꯅꯠꯇ꯭ꯔꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯤ ꯊꯩꯅꯔꯒ ꯆꯠꯄ ꯐꯥꯎ ꯍꯪꯒꯣꯏꯕ ꯑꯣꯜꯂꯛꯄ ꯀꯌꯥꯅꯤ ꯑꯄꯤꯛꯄ ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯌꯥꯝ ꯃꯔꯛꯇ ꯁꯥꯟꯅꯖꯅꯤꯡꯕ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯅ ꯄꯨꯜꯍꯟꯅꯤꯡꯗꯕ ꯎꯔꯛꯄꯗ ꯏꯆꯥꯁꯤꯡꯁꯦ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯍꯟꯗꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯏꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯆꯦꯁꯤꯅ ꯈꯔ ꯋꯥꯈꯜ ꯁꯣꯟꯊꯒꯜꯂꯤ ꯃꯅꯥꯎ ꯑꯁꯤꯕꯨꯗꯤ ꯀꯅꯥ ꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯁꯨ ꯐꯪꯖꯔꯦ ꯃꯥꯗꯤ ꯃꯤ ꯑꯣꯏꯈꯤꯅꯤ ꯃꯆꯦꯁꯤꯒꯤ ꯈꯟꯕꯗ ꯈꯔꯗꯤ ꯋꯥꯗꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯉꯩ ꯁꯥꯌꯣꯟꯕꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯆꯥꯅꯕ ꯕꯤꯁꯀ꯭ꯋꯤꯠ ꯈꯔꯁꯨ ꯌꯥꯎꯔꯤ ꯏꯃꯥ ꯆꯥ ꯊꯛꯁꯦ ꯃꯤꯍꯦꯟ ꯆꯥ ꯄꯤꯌꯥꯏꯅꯨꯅ ꯏꯆꯥꯁꯨ ꯐꯝꯃꯨ ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ ꯁꯤꯅꯅꯤꯗꯅ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯅꯪꯗꯦ ꯃꯤꯍꯦꯟꯕ ꯈꯧꯗꯦꯝꯂꯛꯏ ꯏꯃꯥ ꯑꯩ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯆꯥꯝꯂꯤꯕ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣ ꯏꯃꯥꯁꯤꯅ ꯇꯥꯟ ꯀꯥꯏꯗꯧꯔꯦ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯔꯒ ꯏꯆꯣꯞ ꯆꯣꯞꯅꯗꯅ ꯑꯩꯕꯨ ꯄꯤꯌꯥꯏꯅꯨ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯏ ꯏꯆꯥꯗꯤ ꯇꯁꯦꯡꯅ ꯐꯖꯩ ꯌꯥꯝꯅ ꯂꯦꯝꯃꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯁꯥꯌꯣꯟꯕꯤ ꯇꯞꯅ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯖꯗ꯭ꯔꯦ ꯏꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯊꯥꯁꯤꯔ ꯈꯜꯂꯤ ꯊꯥꯖꯤꯜꯂꯣ ꯗꯥꯎ ꯌꯦꯡꯒꯗꯕꯅꯤ ꯌꯦꯡꯉꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯃ ꯁꯥ ꯏꯪꯈ꯭ꯔꯅꯤ ꯑꯆꯥꯄꯣꯠꯇꯣ ꯄꯥꯏꯕꯤꯌꯣ ꯕꯦꯝꯃ ꯏꯕꯨꯡꯉꯣꯒ ꯅꯆꯟꯒꯗꯣ ꯂꯥꯛꯑꯣ ꯍꯥꯏꯔꯨꯁꯣ ꯏꯪꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ
ꯁꯥꯏꯌꯣꯟꯕꯤ ꯍꯧꯒꯠꯈ꯭ꯔꯕꯗ ꯃꯃꯥ ꯑꯅꯤꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯕꯗ ꯇꯥꯟꯖꯥꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯃꯈꯣꯜꯒꯗꯣ ꯇꯞꯊꯔꯒ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯁꯤ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯃꯐꯝ ꯃꯇꯝꯗꯤ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯁꯥꯏꯌꯣꯟꯕꯤꯒꯤ ꯃꯃꯥꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯇꯞꯊꯔꯛꯄ ꯋꯥꯉꯥꯡ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣꯅꯦ ꯈꯟꯅ ꯌꯦꯡꯉꯤ ꯄꯤꯌꯥꯏꯅꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥ ꯅꯨꯄꯥꯅ ꯏꯕꯦꯝꯃ ꯑꯍꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃꯅꯗꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯥꯒꯤ ꯋꯥꯖꯕ ꯃꯇꯧꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯟꯗꯒ ꯄꯣꯛꯂꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯅ ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ ꯑꯗꯨꯅꯅꯦ ꯅꯆꯦꯅ ꯕꯦꯕꯥꯔ ꯀꯥꯏ ꯈꯟꯕꯤꯒꯅꯨ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯆꯠꯅꯕꯤ ꯈꯪꯅ ꯍꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯏꯅꯥꯎꯅ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯋꯥꯍꯩꯗꯨꯗ ꯁꯥꯏꯌꯣꯟꯕꯤꯒꯤ ꯃꯃꯥꯗꯣ ꯄꯨꯛꯅꯤꯡ ꯈꯖꯤꯛ ꯅꯨꯡꯁꯤꯔꯛꯏ ꯋꯥꯈꯜꯗ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯅꯤ ꯇꯥꯔꯤꯕꯁꯤ ꯉꯛꯁꯨ ꯉꯛꯂꯤ ꯑꯗꯨꯒ ꯀꯔꯝꯅ ꯊꯥꯖꯁꯤꯒꯦꯁꯨ ꯈꯜꯂꯒ ꯂꯩꯕꯅ ꯌꯥꯗꯕꯅ ꯃꯥꯁꯨ ꯈꯨꯝꯃꯛꯏ ꯏꯆꯦꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯅꯥꯎꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯕꯗꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯝꯅ ꯑꯩꯒꯨꯝꯕꯤ ꯇꯣꯜꯂꯕꯤ ꯃꯃꯥ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯅꯤꯡꯂꯣꯏꯗꯕ ꯌꯥꯎꯒꯅꯤ ꯍꯥꯏꯅꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯆꯪꯂꯛꯄ ꯎꯕꯗ ꯄꯤꯌꯥꯏꯅꯨꯅ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯦ ꯏꯕꯨꯡꯉꯣꯅ ꯃꯇꯥꯡ ꯆꯥꯗꯦꯅ ꯁꯥꯎꯔꯅꯤ ꯅꯆꯦꯅ ꯄꯥꯝꯃꯟꯗꯅ ꯍꯥꯏꯔꯕꯅꯤ ꯌꯥꯔꯦꯅ ꯈꯜꯂꯦꯀꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯁꯤꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯗꯣ ꯈꯖꯤꯛ ꯁꯦꯝꯂꯒ ꯑꯃꯨꯛ ꯍꯥꯏ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯆꯥꯁꯤ ꯏꯪꯈ꯭ꯔꯅꯤ ꯑꯍꯨꯝꯗꯨꯁꯨ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯃꯤꯌꯦꯟꯕ ꯃꯃꯥ ꯃꯆꯥꯗꯣ ꯍꯟꯈ꯭ꯔꯦ ꯃꯤꯍꯦꯟꯕ ꯍꯣꯏ ꯆꯠꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥ ꯑꯅꯤꯗ ꯍꯥꯏ ꯀꯣꯟꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯦꯡꯉꯨ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯐꯝꯃꯨ ꯁꯥꯏꯌꯣꯟꯕꯤꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯒ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯃꯥꯅꯤ ꯃꯔꯨ ꯑꯣꯏꯕ ꯅꯆꯦꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯦꯡꯉꯣꯏ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯅꯪꯅ ꯏꯕꯨꯡꯉꯣ ꯃꯤꯍꯦꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯃꯥꯅ ꯃꯔꯝ ꯂꯩꯔꯁꯨ ꯅꯤꯄꯥ ꯃꯆꯥꯗꯣ ꯇꯥꯊꯤꯅꯗꯤ ꯍꯥꯏꯒꯅꯨ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯇꯥꯊꯤꯅꯒ ꯍꯥꯏꯗꯕ ꯀꯨꯏꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯂꯥꯛꯑꯝꯃꯒ ꯑꯩ ꯉꯥꯡꯉꯝꯃꯤꯔꯣ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯉꯥꯡꯂꯝꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯤꯍꯦꯟꯕꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯃꯌꯨꯝꯗ ꯇꯣꯏꯅ ꯄꯜꯂ ꯃꯥꯜꯂꯦ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯁ ꯃꯤꯍꯦꯟꯕꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯣ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯃꯃꯥꯅ ꯆꯩꯍꯜꯂꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯋꯥꯗꯣ ꯃꯔꯛ ꯊꯠꯂꯛꯈꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯈꯣ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ ꯆꯨꯝꯅ ꯃꯤꯍꯦꯟꯕꯗꯤ ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃꯗꯨꯅ ꯅꯪꯕꯨ ꯄꯥꯝꯖꯩ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯂꯥꯛꯂꯅꯤ ꯍꯥꯏꯖꯤꯜꯂꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯏꯌꯣꯟꯕꯤꯗꯤ ꯉꯛꯂꯦ ꯂꯦꯝꯕꯤꯗꯤ ꯍꯔꯥꯎꯅ ꯑꯌꯥ ꯌꯥꯝ ꯐꯩ ꯏꯃꯥ ꯑꯗꯨꯗꯤ ꯁꯥꯏꯌꯣꯟꯕꯤꯅ ꯏꯃꯥꯅꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯁ ꯑꯩꯗꯤꯕꯨꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯃꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯀꯔꯤꯕꯨꯗꯤ ꯍꯥꯏꯗꯧꯔꯤꯌꯦ ꯆꯥꯟꯁ ꯑꯁꯨꯛ ꯑꯐꯕ ꯑꯃ ꯐꯪꯂꯕꯣ ꯏꯆꯦꯃꯅ ꯍꯥꯏꯕꯗꯣ ꯅꯅꯥꯎꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯛꯄꯤꯔꯣ ꯍꯥꯏꯈ꯭ꯔꯦꯗꯅ ꯂꯦꯝꯕꯤꯅ ꯍꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯖꯔꯦꯗ ꯁꯥꯏꯌꯣꯟꯕꯤ ꯁꯥꯎꯔꯪꯅꯅ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩ ꯃꯤꯍꯦꯟꯕꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯗꯧ ꯃꯥꯜꯂꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯂꯛꯂꯤꯕꯁꯦ ꯅꯃꯥꯒꯤ ꯃꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯌꯦꯡꯉꯔꯣꯏ ꯈꯜꯂꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯏꯆꯥꯕꯨ ꯑꯐꯕ ꯃꯐꯝꯗ ꯂꯩꯖꯈꯤꯕꯗꯣ ꯄꯥꯝꯕꯅꯤꯅ ꯌꯥꯊꯣꯛꯈ꯭ꯔꯦ ꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯅꯃꯥ ꯑꯩꯕꯨ ꯊꯧꯁꯥꯗꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯦꯞꯂꯗꯤ ꯑꯩꯗꯤ ꯁꯤꯖꯈꯤꯕꯅ ꯐꯩ ꯆꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯂꯦꯝꯕꯤꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯤ ꯁꯥꯏꯌꯣꯟꯕꯤꯅ ꯑꯁ ꯏꯃꯥ ꯍꯥꯏꯍꯩꯗꯦꯕ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜꯅꯦꯕ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯑꯩꯗꯤꯕꯨꯀꯣ ꯈꯜꯂꯨꯔꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝ ꯋꯥꯔꯧꯖꯩ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯃꯤꯍꯦꯟꯕ ꯐꯩ ꯍꯥꯏꯕ ꯁꯤꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯏꯃꯥꯅꯁꯨ ꯑꯩ ꯀꯅꯥꯅꯣ ꯈꯪꯅ ꯈꯪꯅ ꯃꯃꯧ ꯑꯣꯏꯖꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯐꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥ
Nachana lamhenbi oirubana migi machaduda otbikhiba chaibikhiba mayamduna ai tasingni ikai na sumaina leiba yabro naksinanaga ikai badi hapta pharoi phakini imana leikai mamangsida ikai ba khangna hingakibase chahi kayano nangi madugi ikai baduna heni khanbra wakhal muna khalu imagi bema nangna ngamoi hairasu aina pirani si hairaga mamadu kada chanki lembi noklaga as kamdauye itaya phabam phangdore nungai sei si hairam laga lembi so class ka plate ka do pairaga phengnaba chanki sayon bi masadu ituk tuk thai sauning basunate haifam khangdaba wakhal ama laksin khibagum ayengba mada yeng laga leiri karibu khallibano khangde somdana chingarel do doctor yenglure test mayam ama taw hairakpagi tawramlaba tungda mayumda halaktuna common room da fammi Indirana awat pati study ayuk sadringi tawdorinina hayeng ibemaga punna satloko yarni daima ithanda dum chalasu yade punna satminna ho hairakladi ani satpana pharibani tomalna nang su hidak sabado kaudana bono bibi bu kainu ipasu kuire leire ibu hidak charaga yare khara check tawbiraga bibi leire na wakhal sontaganu adogidi kaishu khandina pabung nganna khangori sifari liklaina ima ai horen thongnaba kaino khara yingsaroge ima su sanga age chaba thakpada khara cheksilo hairi do morok metpa singju ke kadi toklase thum ahing mat chaba si phatti hairi do mapa budi hana dagi sadrabani aduna ibungo su yawrabani na punni hek hen batamasi hoi ima nama aselari kairamladi dietitian oijagadabanu pini hayawdabane advisor oiraga leiredana makhoi pabungi aina ngangba wada thawaidabado tawbinu aigi khayata pop taribasini chingarelna ngaktang pothabasida ahan thangda pabungi imaga sigi marai sidi sukleblepti ihe marai oina uriro namage ga ngangnaribasi oinaribanine haima makhoi pabung chingarelna aida kada changjakrage si hainuna chingarel mai kada changkirami tomalna hare aikhoi se ahal loire hanure sini mana khalise nungsiba aise siramdai phok nungsina solaga sirini aise ma khangdine makhoi pabu namau tara dilemsa de khankrani khara khitok piro makhoi su khangjarakani ahal oiraga adubu na cha nupa si imau sige koina badawna tawba ma hege uri masimadi ai kaya yaningde ho angang ama yawraga marai phajakini kuina sangna nungsinarapsu natte do makhoi dia aina su haige ai su ibemagi chakhum changri se mukta mateng yawbirukige yawroro chingarel magi phamungda changduna hippi doctor na ngasai haikeba singdo ningsinglei nangna wakal khara khalle haribaduga mari leinarambasu yai hawjukti bp leiba haidu oirabanina jackson se asawba kahina wakal khanjinbasi thadokse bp haisidi nongmaina namlaga kokta leibagumani aduna any mafam matam naiduna stock chatpa yadoribani HIV patient oiradi ahawbada charaga immune katna thamlaga magi chapam thokpa nomagi guli do charaga hingnarini BP diabetic sina chaba thakpa khara kakpiraga magi chapam thokpa hidak to charaga control da thamdorini chamanarini manada bahiraga na amana infected e kapada sandokpa hidak chadraga virus masi hengalakna sandokpa BP gina thum thau ahawba yam charaga punsi tenba aina hainingise noibu kian manate direct ni patient sing se kidanaba na koina na haira su thosade aduna mayek da hairini chaba thakpa khara kakpiro stress management khara tawbiro BP changai na onbiro hidak chaba kawbigan adu oiradi punsi su sangani BP lei haiba pho khawdorini usopta chaba do heavy da tawbino sidagi thoklaga dietitian ama tanase duga diabetic ki duna hana test tawthopiraga yengase chingarel khalamba wakhaldo leble machinda ton soli asi doctor si yengoida wangang sangang na hawtriba
BP yꯦꯡꯕ ꯆꯠꯂꯒ HIV ꯍꯥꯏꯗꯅ ꯌꯥꯟꯁꯤꯜꯂꯛꯏꯁꯤꯅ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ